ꯙꯅꯕꯤꯔꯅ ꯌꯥꯝꯃꯟꯗꯕꯗꯒꯤ ꯙꯤꯔꯦꯟꯕꯨ ꯃꯌꯨꯝꯗ ꯅꯝꯗꯨꯅ ꯄꯨꯔꯛꯏ꯫ ꯍꯔꯥꯎ ꯍꯔꯥꯎ ꯒꯥꯔꯤ ꯑꯗꯨ ꯒꯦꯠ ꯃꯄꯥꯟꯗ ꯈꯥꯝꯂꯝꯗꯨꯅ ꯆꯪꯂꯛꯄꯅꯤ꯫ "ꯏꯇꯥꯎ, ꯌꯥꯝ ꯀꯨꯏꯅ ꯂꯥꯛꯇꯕꯩꯔ ꯀꯩꯅꯣ ꯌꯨꯝꯁꯤ ꯌꯥꯝ ꯑꯣꯜꯂꯝꯃꯤ"꯫ "ꯈꯪꯗꯦꯗ ꯏꯇꯥꯎ, ꯏꯃꯥꯅ ꯂꯣꯏꯅ ꯍꯣꯠꯅꯔꯕꯅꯤ"꯫ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯃꯥꯡꯒꯣꯟꯗꯒꯤ ꯏꯂꯥꯡ ꯂꯥꯡꯅ ꯊꯣꯛꯂꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯎꯕꯗ ꯈꯖꯤꯛ ꯈꯧꯇꯛ ꯆꯥꯏ ꯙꯤꯔꯦꯟ꯫ ꯈꯪꯂꯦ ꯃꯥ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯙꯅꯕꯤꯔꯒꯤ ꯃꯆꯥꯅꯨꯄꯤ ꯂꯂꯩꯃꯗꯨꯅꯤ ꯍꯥꯏꯕꯁꯨ꯫ ꯙꯅꯕꯤꯔ ꯃꯆꯥꯅꯨꯄꯤ ꯊꯣꯛꯂꯛꯄ ꯎꯕꯗ, "ꯏꯆꯥ ꯊꯣꯏꯕꯤ, ꯅꯣꯏ ꯕꯕꯥ ꯙꯤꯔꯦꯟꯅꯤ, ꯀꯨꯏꯔꯝꯃꯅꯤ ꯅꯪꯁꯨ ꯎꯗꯕ, ꯕꯕꯥꯁꯦ ꯀꯧꯗꯅ"꯫ ꯂꯂꯩꯃ ꯃꯃꯤꯠ ꯑꯅꯤꯗꯨ ꯏꯃꯨꯛ ꯉꯥꯡꯁꯤꯜꯂꯤ꯫ ꯃꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗ, ꯃꯤꯠꯆꯤꯅ ꯐꯥꯎ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯈꯣꯡꯗꯨ ꯒꯝ ꯊꯥꯡꯗꯨꯅ ꯆꯠꯈꯤ꯫ ꯙꯅꯕꯤꯔ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯏꯀꯥꯏꯔꯞ ꯇꯧꯅ, "ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕꯥ"꯫ "ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯇꯥꯎ, ꯏꯟꯈꯠꯂꯛꯄ ꯍꯥꯏꯕꯁꯤꯗꯤ ꯑꯍꯜꯅ ꯉꯥꯡꯕ ꯁꯛꯄ ꯀꯌꯥ ꯂꯧꯗꯕꯅꯤ, ꯍꯧꯅꯁꯥꯅꯤ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯎꯔꯝꯃꯤꯅꯦ ꯇꯧꯔꯤꯁꯦ, ꯂꯩꯁꯥꯕꯤ ꯐꯥꯔꯦꯅꯦ ꯏꯇꯥꯎ ꯏꯆꯥꯁꯦ"꯫ ꯙꯅꯕꯤꯔꯗꯤ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯙꯅꯕꯤꯔ ꯃꯥꯒꯤ ꯃꯥꯡ ꯑꯣꯏꯔꯞ ꯂꯥꯛꯂꯤꯕ ꯏꯔꯦꯜꯕꯨ ꯀꯧꯔꯛꯏ꯫ "ꯏꯔꯦꯜ, ꯅꯈꯣꯏꯕꯨ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ"꯫ "ꯏꯆꯟꯅ ꯑꯁꯥꯏꯐꯥꯎ ꯀꯣꯏꯊꯣꯛꯎꯁꯦ ꯍꯥꯏꯕ ꯕꯕꯥ, ꯑꯗꯨꯒꯤ ꯑꯁꯥꯏꯐꯥꯎ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ"꯫ "ꯅꯍꯥꯟꯒꯤ ꯕꯕꯥꯗꯨꯅꯤ, ꯑꯩꯒꯤ ꯊꯥꯏꯅ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯃꯤꯟꯅꯔꯛꯄ ꯏꯇꯥꯎꯅꯤ, ꯕꯕꯥ, ꯕꯕꯥ ꯀꯧ ꯏꯔꯦꯜ"꯫ ꯏꯔꯦꯜ ꯃꯥꯁꯨ ꯙꯅꯕꯤꯔꯒꯤ ꯃꯥꯡꯗꯗꯤ ꯙꯤꯔꯦꯟꯗ ꯑꯁꯦꯡꯕ ꯃꯤꯅꯣꯛ ꯑꯃ ꯂꯩꯇꯦꯡ ꯑꯣꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯕꯕꯥ, ꯑꯩꯒꯤ ꯃꯤꯡ ꯏꯔꯦꯜ"꯫ ꯙꯤꯔꯦꯟꯁꯨ ꯏꯔꯦꯜꯗ ꯅꯣꯛꯐꯦꯠ ꯇꯧꯁꯤꯟꯅꯗꯨꯅ ꯃꯈꯨꯠ ꯁꯣꯛꯅꯩ꯫ ꯏꯔꯦꯜ ꯙꯅꯕꯤꯔꯗ ꯌꯦꯡꯂꯒ ꯀꯔꯦꯝꯅꯕ ꯃꯥꯟꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ, "ꯕꯕꯥ, ꯌꯨꯝꯁꯤꯗ ꯂꯤꯟꯅ ꯇꯣꯏꯅ ꯆꯪꯉꯛꯑꯗꯤꯅꯦ, ꯏꯃꯨꯡꯁꯤ ꯃꯍꯤ ꯂꯥꯡꯕ ꯌꯥꯏ, ꯃꯤ ꯐꯥꯎꯕ ꯆꯤꯛꯂꯛꯄꯁꯨ ꯌꯥꯏ, ꯈꯔ ꯆꯦꯛꯁꯤꯟꯅ ꯆꯠꯄ ꯃꯊꯧ ꯇꯥꯏꯀꯣ"꯫ ꯃꯔꯧ ꯂꯩꯅ ꯅꯥꯆꯦꯞꯇ ꯌꯩꯔꯒ ꯋꯥꯍꯩ ꯈꯔꯗꯨ ꯈꯛ ꯍꯥꯏꯔꯒ ꯙꯤꯔꯦꯟꯗ ꯑꯃꯨꯛ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯙꯅꯕꯤꯔꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯕꯕꯥ, ꯑꯩꯈꯣꯏꯅꯤ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ"꯫ ꯙꯤꯔꯦꯟꯗꯁꯨ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ "ꯕꯕꯥꯁꯨ ꯂꯩꯕꯤꯍꯧꯀꯣ, ꯑꯩꯈꯣꯏ ꯑꯁꯥꯏꯐꯥꯎ ꯊꯣꯛꯈꯤꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯔꯦꯜꯁꯨ ꯙꯤꯔꯦꯟꯗ ꯑꯃꯨꯔꯛ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤ꯫ ꯙꯅꯕꯤꯔ ꯃꯥꯗꯤ ꯏꯔꯦꯜꯅ ꯍꯥꯏꯔꯝꯕ ꯋꯥꯁꯤꯡ ꯑꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯂꯦ, ꯀꯔꯤ ꯃꯔꯧ ꯂꯩꯕ ꯋꯥꯅꯣ ꯍꯥꯏꯕ ꯃꯥ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ "ꯀꯔꯤꯅꯣ ꯏꯔꯦꯜꯅ ꯍꯥꯏꯔꯝꯃꯤꯁꯤꯅ? ꯀꯗꯥꯏꯗꯒꯤ ꯂꯤꯟꯅꯣ? ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯕꯨ ꯂꯤꯟꯒ ꯆꯪꯉꯖꯥꯠꯂꯣ"꯫ ꯏꯄꯪ ꯄꯪꯖꯕꯅꯤ ꯙꯅꯕꯤꯔ ꯃꯥꯗꯤ꯫ ꯏꯔꯦꯜꯅ ꯍꯥꯏꯔꯤꯕ ꯃꯔꯧ ꯂꯩꯕ ꯋꯥ ꯑꯁꯤ ꯐꯥꯎꯕ ꯑꯍꯜ ꯑꯣꯏꯖꯔꯕꯁꯨ ꯃꯥ ꯂꯧꯁꯤꯟꯕ ꯉꯝꯗꯦ꯫ ꯑꯗꯨꯅꯕꯨ ꯙꯤꯔꯦꯟꯅ ꯃꯥꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯏꯂꯥꯏ ꯂꯥꯏꯅ ꯁꯤꯖꯤꯟꯅꯔꯤꯕꯅꯤ꯫ ꯏꯔꯦꯜꯅ ꯅꯥꯆꯦꯞꯇ ꯌꯩꯔꯒ ꯍꯥꯏꯔꯝꯂꯤꯕꯗꯨ ꯙꯤꯔꯦꯟ ꯃꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯏ꯫ ꯙꯅꯕꯤꯔꯒꯤ ꯃꯥꯡꯗꯗꯤ ꯀꯩꯁꯨ ꯈꯟꯗ ꯁꯥꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯙꯤꯔꯦꯟ ꯑꯃꯗꯤ ꯙꯅꯕꯤꯔꯗꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯑꯁꯨꯛ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯤ ꯑꯃ ꯎꯕꯁꯤꯗ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯍꯩꯃꯥ, ꯏꯆꯥ ꯙꯤꯔꯦꯟꯅꯤꯅ, ꯑꯣꯟꯊꯣꯛꯅꯁꯨ ꯀꯨꯏꯔꯦꯗ ꯎꯗꯕ"꯫ "ꯏꯃꯥ, ꯑꯩ ꯂꯥꯛꯏ, ꯀꯨꯏꯔꯦꯅꯦ ꯏꯃꯥꯈꯣꯏꯁꯨ ꯎꯗꯕ"꯫ ꯚꯥꯅꯨ ꯃꯥꯗꯤ ꯃꯥꯏꯊꯣꯡꯗꯨ ꯏꯁꯨꯛ ꯁꯨꯛꯏ꯫ ꯙꯤꯔꯦꯟꯁꯤ ꯑꯐꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯕ ꯃꯥ ꯈꯪꯏ ꯍꯥꯟꯅꯗꯒꯤ꯫ ꯑꯁꯨꯝ ꯆꯍꯤ ꯀꯌꯥ ꯎꯅꯗꯕꯒꯤ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯑꯁꯣꯝꯗꯅ ꯏꯔꯦꯜ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯂꯂꯩꯃꯗ ꯂꯩꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯉꯥꯡ, ꯉꯁꯥꯏꯈꯩꯅ ꯍꯔꯥꯎꯔꯝꯃꯒ ꯍꯧꯖꯤꯛꯅ ꯀꯩꯗꯧꯔꯦ ꯏꯁꯨꯛ ꯁꯨꯛꯏꯗꯤ"꯫ "ꯁꯨꯛꯀꯅꯨ", ꯐꯖꯕ ꯃꯥꯏꯊꯣꯡꯗꯨ ꯏꯃꯛ ꯃꯛꯁꯤꯜꯂꯤ꯫ ꯏꯔꯦꯜ ꯃꯥꯁꯨ ꯂꯂꯩꯃꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯈꯪꯏ꯫ ꯑꯍꯣꯏꯅꯗꯨꯝ ꯈꯖꯤꯛ ꯅꯣꯛꯍꯟꯅꯕ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯐꯥꯒꯤ ꯇꯧꯔꯛꯄꯅꯤ꯫ ꯂꯂꯩꯃ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯏꯔꯦꯜꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯄ ꯃꯤꯀꯨꯞ ꯑꯁꯤꯗ ꯐꯠ ꯃꯃꯥꯏ ꯑꯗꯨ ꯂꯩꯁꯤꯜꯂꯛꯇꯨꯅ, "ꯎꯅꯤꯡꯗꯕ ꯃꯤꯅ ꯃꯤꯠꯃꯥꯡꯗ ꯎꯈꯤꯕꯁꯦ ꯃꯨꯠꯀ ꯂꯣꯏꯅ ꯑꯣꯐ ꯑꯣꯏꯔꯦ, ꯀꯣꯏꯕ ꯆꯠꯅꯤꯡꯕꯒ ꯐꯥꯎꯗ꯭ꯔꯦ, ꯑꯩ ꯋꯥꯈꯜꯁꯦ ꯌꯥꯝ ꯆꯔꯥꯡꯅꯔꯦ, ꯀꯔꯤ ꯊꯣꯛꯂꯛꯀꯅꯤꯁꯨ ꯈꯪꯗꯦ, ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ, ꯀꯔꯝꯕ ꯀꯣꯛꯀꯤ ꯗ꯭ꯔꯃꯥꯅꯣ ꯙꯤꯔꯦꯟꯅ ꯑꯃꯨꯛ ꯑꯩꯒꯤ ꯏꯃꯨꯡꯗ ꯆꯠꯇꯣꯏꯁꯤꯅ"꯫ ꯏꯔꯦꯜ ꯅꯨꯄꯤ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯗꯨ ꯈꯖꯤꯛ ꯀꯥꯎꯊꯣꯛꯅꯕ ꯅꯨꯄꯤ ꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠ ꯋꯥꯍꯪ ꯇꯧꯔꯛꯏ, "ꯀꯗꯥꯏ ꯆꯠꯁꯦ ꯍꯥꯏꯅꯣ? ꯑꯩꯁꯦ ꯂꯝꯕꯤꯒ ꯏꯉꯥꯎ ꯉꯥꯎꯔꯦ ꯅꯪꯅ ꯆꯠꯐꯝ ꯍꯥꯏꯗꯕꯁꯤꯗ"꯫ "ꯃꯣꯏꯔꯥꯡꯂꯣꯝꯗ ꯆꯠꯁꯤ, ꯑꯩ ꯍꯤ ꯇꯣꯡꯅꯤꯡꯉꯤ, ꯑꯩ ꯑꯃꯨꯛꯐꯥꯎ ꯇꯣꯡꯗ꯭ꯔꯤꯗ ꯏꯔꯦꯜ"꯫
ꯃꯣꯏꯔꯥꯡꯔꯣꯝꯗ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯈꯣꯡꯁꯥꯜꯂꯛꯏ꯫ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯂꯩꯂꯩ ꯃꯃꯥꯗꯤ ꯂꯝꯕꯤꯅꯒ ꯁꯥꯡꯕꯒ ꯒꯥꯔꯤꯗꯨ ꯇꯣꯡꯅ ꯇꯣꯡꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯨꯄꯤ ꯃꯥꯒꯤ ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯇꯨꯝꯕ ꯃꯇꯧ ꯑꯗꯨꯗ ꯏꯔꯦꯜ ꯅꯨꯡꯕꯤꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ꯫ ꯅꯥꯆꯦꯛꯀꯤ ꯁꯝꯂꯥꯡ ꯈꯔ ꯑꯗꯨꯅ ꯃꯥꯏꯊꯣꯡ ꯑꯗꯨ ꯈꯖꯤꯛ ꯈꯨꯖꯤꯜꯂꯤ꯫ ꯍꯩꯅꯗ꯭ꯔꯕꯁꯨ ꯃꯥꯜꯂꯤ ꯅꯨꯄꯤ ꯃꯥꯗꯨ ꯃꯃꯥꯏꯗ ꯇꯥꯔꯤꯕ ꯁꯝꯂꯥꯡ ꯈꯔ ꯑꯗꯨ ꯐꯠ ꯐꯠ ꯅꯥꯜꯂꯤ꯫ ꯅꯨꯄꯤ ꯃꯥꯒꯤ ꯂꯝꯍꯦꯟꯕꯤ ꯁꯝꯂꯥꯡ ꯈꯔ ꯑꯗꯨ ꯅꯨꯄꯥ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅ ꯈꯖꯤꯛ ꯈꯣꯝꯒꯠꯄꯤ꯫ ꯅꯨꯡꯁꯤꯅ ꯃꯤꯀꯨꯞ ꯈꯔꯁꯨ ꯌꯦꯡꯖꯩ꯫ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯃꯣꯏꯔꯥꯡ ꯂꯝꯂꯦꯟ ꯌꯧꯔꯛꯂꯦ꯫ ꯒꯥꯔꯤꯗꯨ ꯆꯞ ꯈꯥꯝꯃꯤ ꯑꯗꯨꯒ ꯂꯂꯩ ꯃꯗꯨ ꯍꯧꯗꯣꯔꯛꯏ꯫ "ꯑꯉꯥꯡ ꯇꯥꯕ꯭ꯔꯣ? ꯁꯦ ꯅꯃꯤꯠꯁꯤꯡ ꯃꯣꯏꯔꯥꯡ ꯌꯧꯔꯦꯁꯦ"꯫ ꯂꯂꯩꯃ ꯃꯈꯣꯟ ꯏꯁꯤ ꯁꯤꯅ "ꯃꯣꯏꯔꯥꯡ ꯌꯧꯔꯝꯃꯦꯅ? ꯑꯩꯗꯤ ꯇꯨꯝꯂꯤꯉꯩꯗ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯦ. ꯗꯥ ꯏꯔꯦꯜꯁꯨ ꯍꯧꯗꯣꯛꯄꯤꯔꯛꯇꯦ"꯫ "ꯑꯗꯨꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯔꯤꯗꯨꯕꯨ ꯑꯩꯅ ꯀꯩꯒꯤ ꯑꯃꯨꯛ ꯍꯧꯗꯣꯛꯇꯣꯏꯅꯣ? ꯈꯪꯗꯦ ꯑꯉꯥꯡ, ꯑꯩꯗꯤ ꯅꯪꯅ ꯇꯨꯝꯕꯁꯦ ꯁꯤꯕꯣꯏ ꯅꯨꯡꯁꯤ, ꯌꯥꯝ ꯀ꯭ꯌꯨꯠꯀ ꯑꯣꯏ"꯫ ꯂꯂꯩꯃ ꯃꯥꯏꯊꯣꯡꯗꯨ ꯈꯖꯤꯛ ꯏꯀꯥꯏꯔꯞ ꯇꯧꯏ ꯅꯨꯄꯥ ꯃꯥꯒꯤ ꯋꯥꯍꯩ ꯈꯔꯁꯤꯗ꯫ ꯅꯣꯛꯐꯦꯠ ꯇꯧꯅ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯈ꯭ꯔꯦ꯫ ꯏꯔꯦꯜ ꯃꯥꯁꯨ ꯅꯨꯄꯤ ꯃꯉꯣꯟꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯖꯩ꯫ ꯃꯤꯀꯨꯞ ꯈꯔ ꯌꯦꯡꯂꯒ ꯂꯩ ꯑꯀꯣꯏꯕ ꯑꯗꯨꯕꯨ꯫ ꯃꯉꯥꯎ ꯊꯤꯕ ꯅꯨꯡꯁꯤꯠ ꯃꯥꯅ ꯅꯨꯄꯤ ꯃꯥꯕꯨ ꯀꯥꯏꯍꯧꯕꯤꯔꯤ꯫ ꯂꯝꯍꯦꯜꯂꯕ ꯁꯝꯂꯥꯡꯁꯤꯡ ꯑꯗꯨꯕꯨ ꯃꯥꯂꯪꯕ ꯃꯥꯅ ꯍꯨꯝꯕ ꯃꯥꯏꯀꯩꯗ ꯇꯥꯟ ꯂꯧꯅ ꯖꯒꯣꯏ ꯁꯥꯊꯦꯛ ꯇꯝꯂꯤ꯫ ꯂꯂꯩꯃ ꯁꯤꯠꯂꯤꯕ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯑꯗꯨ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯔꯛꯇꯪ ꯆꯤꯡꯈꯠꯂꯤ꯫ "ꯌꯥꯝ ꯐꯖꯩꯌꯦ ꯂꯣꯛꯇꯥꯛꯁꯦ ꯗꯥ ꯏꯔꯦꯜ"꯫ ꯏꯔꯦꯜ ꯅꯨꯄꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯪꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯅ "ꯐꯖꯕꯅꯤ, ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ, ꯃꯍꯧꯁꯥꯒꯤ ꯐꯖꯕ. ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯁꯤꯅꯗꯤ ꯐꯨꯝꯗꯤꯁꯤꯡ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯤ. ꯁꯤ ꯃꯌꯥꯝꯁꯦ ꯐꯖꯗ꯭ꯔꯥ? ꯁꯍꯔꯒꯤ ꯅꯤꯜ ꯈꯣꯡꯕ ꯈꯣꯟꯖꯦꯜꯁꯨ ꯇꯥꯗꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯐꯝꯅꯤ. ꯂꯣꯛꯇꯥꯛ ꯏꯃꯥꯒꯤ ꯏꯌꯥꯏꯁꯤꯗ ꯍꯤ ꯇꯣꯡꯗꯨꯅ ꯉꯥ ꯐꯥꯔꯤꯁꯤꯡꯁꯤꯁꯨ ꯌꯦꯡꯉꯨꯅꯦ, ꯐꯖꯗ꯭ꯔꯥ? ꯐꯖꯩꯌꯦ, ꯃꯤꯠꯐꯝꯁꯦ ꯆꯨꯏꯊꯣꯛꯅꯤꯡꯗꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯀꯩ ꯃꯔꯤꯗꯨ ꯃꯃꯤꯠꯇꯨ ꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄ ꯎꯔꯤ꯫ ꯊꯔꯣ ꯊꯝꯕꯥꯜꯅ ꯂꯣꯛꯇꯥꯛ ꯏꯌꯥꯏꯗ ꯃꯅꯤꯡꯇꯝꯅ ꯂꯩꯁꯥ ꯇꯝꯂꯤꯕꯗꯨ꯫ ꯂꯂꯩꯃ ꯐꯠ ꯏꯔꯦꯜꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯗꯥ ꯏꯔꯦꯜ, ꯇꯨ ꯊꯔꯣ ꯊꯝꯕꯥꯜ ꯁꯥꯠꯂꯤꯁꯦ ꯌꯥꯝ ꯐꯖꯩꯌꯦ, ꯑꯝꯇ ꯍꯦꯛꯄꯤꯌꯣꯕ"꯫ ꯅꯨꯄꯤ ꯃꯥꯒꯤ ꯃꯇꯧꯁꯤ ꯎꯕꯗ ꯏꯔꯦꯜ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯥꯒꯤ ꯆꯦꯝꯆꯥꯅ ꯊꯔꯣꯏ ꯍꯦꯛꯄꯤꯌꯨ ꯍꯥꯏꯅ ꯍꯔꯥꯎꯅ ꯆꯣꯡꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨ ꯉꯁꯤ ꯂꯂꯩꯃꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯥꯏꯊꯣꯡ ꯈꯖꯤꯛ ꯁꯨꯞꯆꯤꯟꯅ ꯃꯪꯗꯨꯅ ꯂꯩ꯫ ꯂꯂꯩꯃ ꯏꯔꯦꯜꯒꯤ ꯃꯁꯥ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ꯫ "ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯣ ꯗꯥ ꯏꯔꯦꯜ? ꯑꯁꯤ ꯊꯔꯣ ꯊꯝꯕꯥꯜꯁꯦ ꯑꯝꯇ ꯍꯦꯛꯄꯤꯌꯨ ꯍꯥꯏꯕ"꯫ ꯏꯔꯦꯜ ꯋꯥꯈꯜ ꯈꯪꯂꯥꯛꯂꯛꯏ꯫ ꯍꯧꯈ꯭ꯔꯕ ꯃꯥꯒꯤ ꯑꯃꯗꯤ ꯃꯥꯒꯤ ꯆꯦꯝꯆꯥꯒꯤ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯕ ꯋꯥꯔꯤꯒꯤ ꯇꯥꯡꯀꯛ ꯑꯃ ꯅꯨꯄꯤ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯅ ꯅꯤꯡꯁꯤꯡꯍꯜꯂꯤ꯫ ꯋꯥꯈꯜ ꯂꯥꯛꯄ ꯃꯤꯀꯨꯞꯇ ꯃꯇꯝ ꯑꯃꯗ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯔꯝꯕꯤ ꯃꯥꯒꯤ ꯆꯦꯝꯆꯥꯕꯨ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤ ꯈꯜꯂꯨꯕꯗ ꯃꯥ ꯊꯃꯣꯏꯗ ꯆꯩꯅꯥ ꯍꯦꯟꯅ ꯐꯥꯎꯔꯛꯏ꯫ ꯀꯔꯝꯅ ꯀꯥꯎꯐꯝ ꯊꯣꯛꯏ ꯅꯨꯄꯥ ꯃꯥꯅ? ꯁꯥꯡꯈ꯭ꯔꯕ ꯅꯨꯄꯥ ꯃꯥꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯗꯨꯗ ꯃꯥꯒꯤ ꯆꯦꯝꯆꯥꯒ ꯂꯥꯛꯃꯤꯟꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗ ꯂꯃꯈꯥꯡꯗ ꯃꯥꯒꯤ ꯆꯦꯝꯆꯥꯅ ꯃꯥꯕꯨ ꯅꯥꯊꯩꯕꯤꯔꯝꯕꯅꯤ꯫ ꯏꯂꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯀꯥꯎꯊꯣꯛꯄ ꯉꯝꯗꯦ ꯅꯨꯄꯥ ꯃꯥꯅ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯑꯩꯈꯣꯏ ꯑꯁꯤ ꯀꯥꯎꯊꯣꯛꯅꯕꯒꯤ ꯈꯨꯗꯣꯜ ꯑꯃꯗꯤ ꯃꯄꯨ ꯃꯥꯅ ꯄꯤꯕꯤꯕꯅꯔ ꯃꯥꯒꯤ ꯆꯦꯝꯆꯥꯕꯨ ꯈꯖꯤꯛ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯏꯔꯦꯜ ꯂꯂꯩꯃ ꯃꯃꯥꯡꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯩꯁꯨ ꯇꯧꯗꯕ ꯑꯃꯒꯨꯝ ꯍꯥꯏꯔꯛꯏ꯫ "ꯍꯦꯛꯄꯤꯒꯦ. ꯑꯗꯣ ꯍꯤ ꯇꯣꯡꯉꯒ ꯍꯦꯛꯇꯕ ꯌꯥꯔꯣꯏ, ꯍꯤ ꯇꯣꯡꯈꯤꯁꯤ"꯫ ꯃꯤꯀꯨꯞ ꯐꯥꯗꯤ ꯍꯤ ꯇꯧꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇꯝꯅ ꯂꯥꯛꯏ꯫ "ꯀꯀꯥ, ꯍꯤꯁꯦ ꯑꯁꯥꯏꯐꯥꯎꯇ ꯇꯣꯡꯒꯦꯕ"꯫ "ꯌꯥꯅꯤ ꯌꯥꯅꯤ, ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ"꯫ ꯍꯤꯗꯨꯗ ꯂꯂꯩꯃ ꯏꯔꯦꯜꯗꯨ ꯇꯣꯡꯗꯨꯅ ꯍꯤ ꯑꯗꯨ ꯑꯣꯠꯄ ꯍꯧꯔꯛꯏ꯫ ꯂꯂꯩꯃ ꯃꯥꯗꯤ ꯍꯔꯥꯎꯖꯩ, ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕꯅ ꯃꯤꯀꯨꯞꯁꯤꯗ ꯀꯥꯎꯈ꯭ꯔꯦ꯫ ꯍꯔꯥꯎꯅ ꯏꯁꯤꯡꯗ ꯃꯈꯨꯠꯅ ꯍꯥꯏꯗꯨꯅ ꯁꯥꯟꯅꯩ꯫ ꯍꯤ ꯊꯧꯔꯤꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯆꯥ ꯑꯅꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯩꯗ, ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯅꯩ. ꯑꯃꯅ ꯍꯦꯟꯗꯦ, ꯑꯃꯁꯨ ꯇꯥꯗꯦꯅꯦ ꯇꯧꯔꯤꯁꯦ"꯫ ꯑꯍꯜꯗꯨꯒꯤ ꯋꯥꯗꯨꯗ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛ ꯅꯣꯛꯐꯦꯠ ꯇꯧꯏ, ꯋꯥꯗꯤ ꯉꯥꯡꯂꯛꯇꯦ꯫ ꯏꯔꯦꯜ ꯍꯤꯗꯨꯕꯨ ꯊꯧꯔꯤꯕ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯏ꯫ "ꯀꯀꯥ, ꯑꯁꯤ ꯊꯔꯣꯁꯦ ꯑꯝꯇ ꯍꯦꯛꯈꯤꯒꯦ, ꯍꯤꯗꯣ ꯑꯁ꯭ꯋꯥꯏꯗ ꯑꯝꯇ ꯍꯣꯟꯕꯤꯌꯨꯕ"꯫ ꯑꯍꯜꯗꯨꯁꯨ ꯊꯔꯣꯁꯤꯡꯗꯨꯅ ꯁꯥꯠꯂꯤꯕ ꯃꯐꯝꯗꯨ ꯇꯝꯅ ꯍꯤ ꯑꯗꯨ ꯍꯣꯟꯖꯤꯜꯂꯤ꯫ ꯏꯔꯦꯜ ꯊꯔꯣꯁꯤꯡ ꯑꯗꯨ ꯃꯈꯨꯠꯃꯛꯅ ꯍꯤ ꯑꯍꯨꯝ ꯃꯔꯤ ꯁꯥꯠꯂꯤꯕꯗꯨ ꯐꯠ ꯐꯠ ꯍꯦꯛꯂꯒ
ꯄꯨꯂꯞ ꯑꯃꯠꯇ ꯑꯣꯏꯅ ꯇꯥꯁꯤꯟꯗꯨꯅ ꯅꯨꯄꯤ ꯃꯉꯣꯟꯗ ꯄꯤꯔꯛꯏ꯫ ꯁꯦ ꯂꯂꯩꯃꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯧꯁꯤꯜꯂꯤ꯫ ꯑꯁꯨꯝ ꯍꯤꯗꯨꯗ ꯇꯣꯡꯅ ꯇꯣꯡꯅ ꯐꯣꯇꯣ ꯃꯈꯜ ꯃꯈꯜ ꯐꯣꯟꯗꯨ ꯄꯨꯊꯣꯛꯇꯨꯅ ꯀꯥꯞꯄꯤ ꯂꯂꯩ ꯃꯃꯥꯗꯤ꯫ ꯏꯔꯦꯜꯕꯨ ꯃꯥꯅ ꯆꯤꯡꯁꯤꯟꯗꯨꯅ ꯌꯥꯎꯍꯜꯂꯤ ꯐꯣꯇꯣ ꯀꯥꯞꯄ ꯑꯗꯨꯗ꯫ ꯑꯁꯨꯝ ꯍꯤꯗꯨ ꯃꯤꯀꯨꯞ ꯈꯔ ꯍꯣꯜꯂꯕ ꯇꯨꯡꯗ ꯀꯥꯈꯠꯂꯤ꯫ ꯂꯂꯩ ꯃꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯝ ꯀꯣꯏꯕ ꯂꯥꯡꯕꯁꯤ ꯐꯪꯂꯛꯇꯕ ꯃꯔꯝꯅ ꯃꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯀꯗꯥꯏ ꯊꯔꯣꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ, ꯒꯥꯔꯤ ꯃꯅꯤꯡꯗ ꯍꯥꯞꯆꯤꯜꯂꯝꯒꯦ, ꯅꯪ ꯑꯗꯨꯝ ꯄꯥꯏꯔ ꯂꯩꯗꯣ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯔꯦꯜꯗꯨ ꯐꯠ ꯄꯤꯔꯛꯏ ꯂꯂꯩ ꯃꯃꯥꯁꯨ ꯊꯔꯣꯁꯤꯡꯗꯨ꯫ ꯍꯣꯏꯗ ꯏꯔꯦꯜ, ꯑꯩ ꯈꯅꯥꯎꯁꯤꯁꯨ ꯀꯪꯉꯤ, ꯑꯁꯤꯗꯒꯤ ꯊꯛꯅꯕ ꯑꯃ ꯂꯩꯔꯝꯒꯦ꯫ ꯑꯁꯤꯗ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨꯀꯣ ꯑꯉꯥꯡ, ꯑꯗꯨꯗꯤ꯫ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥꯗꯨ ꯒꯥꯔꯤꯗꯨꯅ ꯄꯥꯔꯛ ꯇꯧꯔꯝꯕ ꯃꯥꯏꯀꯩꯔꯣꯝꯗ ꯆꯠꯈꯤ꯫ ꯂꯂꯩ ꯃꯃꯥꯁꯨ ꯇꯦꯝꯄꯔꯔꯤ ꯑꯣꯏꯅ ꯐꯝꯂꯤꯕ ꯀꯦꯐꯦ ꯃꯆꯥ ꯑꯗꯨꯒꯤ ꯔꯣꯝꯗ ꯃꯈꯣꯡꯗꯨ ꯊꯥꯡꯗꯨꯅ ꯆꯪꯂꯛꯏ꯫ ꯂꯦꯃꯟ ꯖꯨꯁ 2 ꯈꯤꯇ ꯄꯤꯕꯤꯌꯨꯕ꯫ ꯃꯤꯀꯨꯞ ꯐꯥꯗꯦ ꯌꯣꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯂꯂꯩꯃꯗ ꯖꯨꯁ 2 ꯄꯤꯁꯤꯜꯂꯛꯏ꯫ ꯁ꯭ꯇ꯭ꯔꯣ ꯌꯥꯎꯗ꯭ꯔ ꯃꯥꯜꯂꯦ ꯀꯀꯥ꯫ ꯏꯍꯦ, ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕꯗ ꯀꯥꯎꯔꯦꯗꯅ ꯑꯩꯁꯦ꯫ ꯁꯤꯁꯦ ꯁꯤꯗ ꯂꯩꯔꯤꯁꯤ꯫ ꯑꯁꯨꯝ ꯂꯦꯃꯟ ꯖꯨꯁꯇꯨ ꯊꯛꯅ ꯊꯛꯅ ꯑꯀꯣꯏꯕꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯂꯩ꯫ ꯃꯇꯥꯡ ꯏꯆꯥ ꯆꯥꯗ ꯌꯥꯏꯈꯣꯝ ꯃꯃꯥꯁꯨ ꯎꯔꯗꯨꯅ ꯀꯧꯔꯛꯏ꯫ ꯏꯆꯟ꯫ ꯂꯂꯩꯃꯁꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯗꯣꯛꯇꯔ ꯌꯥꯏꯈꯣꯝꯕ ꯑꯣꯏꯔꯝꯕꯗꯨꯗ ꯌꯩ ꯍꯩꯅꯤꯡꯗ ꯇꯨꯃꯤꯟ ꯍꯥꯏꯖꯩ꯫ ꯑꯁꯤ ꯆꯌꯦꯠꯅꯕ ꯗꯣꯛꯇꯔꯁꯤ ꯑꯩꯅ ꯆꯠꯂꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯂꯩꯔꯝꯃꯤ꯫ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ, ꯀꯣꯏꯆꯠ ꯆꯠꯄ꯭ꯔꯥ ꯈꯪꯗꯦ, ꯗꯣꯛꯇꯔ ꯑꯃꯅꯦꯁꯨ ꯍꯥꯏ꯫ ꯌꯥꯏꯈꯣꯝꯕꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯅꯨꯄꯤ ꯃꯥꯅ ꯇꯨꯃꯤꯟ ꯁꯣꯜꯂꯤꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯋꯥꯒ ꯑꯝꯇ ꯉꯥꯡꯗ꯭ꯔꯤꯁꯤꯕꯣ, ꯌꯥꯝ ꯄꯣꯡꯊꯣꯛꯄꯩ ꯃꯑꯣꯡꯂꯣ? ꯐꯣꯟꯗ ꯇꯦꯛꯁ ꯊꯥꯏ ꯑꯗꯨꯐꯥꯎ ꯍꯟꯕꯤꯗꯦ, ꯗꯤꯃꯥꯟ ꯌꯥꯝ ꯁꯥꯏ꯫ ꯑꯩꯗꯤ ꯁꯦꯂꯦꯕ꯭ꯔꯤꯇꯤꯁꯨ ꯅꯠꯇꯅ ꯀꯩꯒꯤ ꯄꯣꯡꯊꯣꯛꯇꯣꯏꯅꯣ ꯗꯣꯛꯇꯔ? ꯗꯣꯛꯇꯔꯅ ꯑꯩꯉꯣꯟꯗ ꯇꯦꯛꯁ ꯊꯥꯔꯛꯈꯤꯕꯗꯣ ꯔꯤꯄ꯭ꯂꯥꯏ ꯄꯤꯒꯦ ꯇꯧꯕꯗ ꯐꯣꯟꯗꯣ ꯏꯁꯤꯡꯗ ꯇꯥꯁꯤꯟꯈ꯭ꯔꯕ, ꯑꯗꯨ ꯑꯗꯨꯝ ꯀꯥꯎꯈ꯭ꯔꯦ꯫ ꯐꯠ ꯋꯥꯈꯜꯗ ꯂꯥꯛꯄ ꯑꯃ ꯍꯥꯏꯈꯤꯕꯅꯤ, ꯐꯣꯟꯗꯤ ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦ꯫ ꯑꯗꯨꯗꯤ ꯍꯥꯟꯅꯩ ꯅꯝꯕꯔꯗꯨ ꯄꯥꯏꯗ꯭ꯔꯦ? ꯅꯝꯕꯔꯗꯤ ꯁꯤꯟꯗꯦꯗ꯫ ꯑꯣ, ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯥꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯈꯣꯝꯕ ꯃꯥꯗꯤ ꯂꯂꯩꯃꯗ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯂꯂꯩ ꯃꯃꯥꯗꯤ ꯌꯥꯏꯈꯣꯝꯕ ꯃꯉꯣꯟꯗ ꯏꯍꯩ ꯍꯩꯅꯗ ꯅꯣꯛꯇ ꯌꯥꯗꯦ ꯃꯇꯥꯒꯨꯝ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯅꯨꯄꯥ ꯃꯥꯗꯤ ꯋꯥꯍꯪ ꯑꯃꯃꯨꯛ ꯇꯧꯔꯛꯏ꯫ ꯈꯣꯏꯔꯛꯑꯝꯃꯤꯔꯣ? ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯟꯕꯗꯣ ꯕꯣꯔꯤꯡ ꯆꯨꯏꯌꯦꯅ ꯀꯣꯏꯊꯣꯛꯂꯛꯑꯝꯕꯅꯤ꯫ ꯀꯅꯥ ꯀꯅꯥ ꯂꯥꯛꯀꯦ? ꯃꯥꯒ ꯂꯥꯛꯑꯦ꯫ ꯌꯥꯏꯈꯣꯝꯕ ꯃꯥꯏꯊꯣꯡ ꯈꯖꯤꯛ ꯁꯨꯏ, ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯉꯁꯥꯏ ꯃꯈꯩ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯨ ꯑꯃꯔꯣꯝꯗ ꯍꯟꯗꯣꯔꯛꯏ꯫ ꯑꯗꯣ ꯏꯁꯥꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯕ? ꯆꯦꯛꯑꯞ ꯂꯥꯛꯅꯤ ꯍꯥꯏꯔꯒ ꯁꯨꯂꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯇꯧꯔꯤꯁꯤ꯫ ꯗꯣꯛꯇꯔ ꯑꯣꯏꯅ ꯑꯅꯥꯕ ꯌꯦꯡꯖꯒꯦꯅ ꯀꯣꯏꯀꯧ ꯀꯧ ꯂꯩꯔꯦ꯫ ꯂꯂꯩꯃ ꯍꯟꯗꯛꯃꯨꯛꯇꯤ ꯃꯀꯣꯛꯇꯣ ꯍꯥꯏꯔꯞ ꯍꯣꯠꯂꯤ, ꯑꯗꯨꯒ ꯐꯠ ꯍꯥꯏꯔꯛꯏ꯫ ꯗꯣꯛꯇꯔ ꯑꯩꯗꯣ ꯃꯇꯥꯡ ꯑꯃ ꯏꯆꯥ ꯆꯥꯗꯕ ꯑꯗꯨꯒꯤꯅꯤ꯫ ꯂꯥꯁ ꯋꯤꯛꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯑꯒꯦ꯫ ꯑꯩꯁꯨ ꯂꯥꯛꯀꯦ ꯈꯜꯂꯒ ꯀꯣꯂꯦꯖ ꯀꯥꯕꯅꯤꯅ ꯍꯦꯛꯇ ꯉꯝꯗꯕ, ꯑꯗꯨꯅ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯒꯦ ꯁꯣꯏꯗꯅ ꯅꯣꯡꯃ꯫ ꯀꯔꯤ ꯍꯥꯏꯔꯨꯅꯤ, ꯅꯇꯣꯝꯇ ꯂꯥꯛꯎ, ꯃꯥ ꯌꯥꯎꯍꯜꯂꯛꯀꯅꯨ ꯍꯥꯏꯔꯨꯒꯗ꯭ꯔꯥ? ꯑꯁꯤ ꯍꯥꯏꯔꯨꯔꯕꯗꯤ ꯅꯨꯄꯤ ꯃꯥꯅ ꯀꯩ ꯈꯟꯈꯤꯅꯤ? ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯏꯔꯦꯜ ꯃꯥꯁꯨ ꯂꯂꯩꯃꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯄꯗ ꯅꯨꯄꯤ ꯃꯥꯒ ꯗꯣꯛꯇꯔ ꯌꯥꯏꯈꯣꯝꯕꯒ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯗꯨ ꯎꯔꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯅꯨꯄꯥ ꯃꯥꯁꯤ ꯅꯨꯄꯤ ꯃꯥꯒꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯅꯛꯁꯤꯟꯅꯗꯨꯅ ꯂꯩꯕ ꯑꯁꯤ ꯅꯨꯄꯥ ꯃꯥꯒꯤ ꯃꯃꯤꯠ ꯑꯗꯨꯅ ꯎꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯈꯖꯤꯛ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯏ꯫ ꯑꯩ ꯅꯠꯇꯕ ꯅꯨꯄꯥ ꯑꯇꯣꯞꯄꯒ ꯅꯣꯛꯂꯒ ꯋꯥꯔꯤꯒ ꯁꯥꯟꯅꯗꯅ, ꯑꯁꯤ ꯗꯣꯛꯇꯔꯁꯤꯅ ꯃꯐꯝ ꯈꯨꯗꯤꯡꯗ ꯍꯦꯛꯇ ꯂꯩꯔꯝꯃꯤ꯫ ꯈꯪꯅꯤꯕ ꯏꯔꯥꯡ ꯇꯧꯕ ꯑꯉꯥꯡ ꯑꯃ ꯉꯁꯤ꯫ ꯊꯥꯡꯂꯝꯕ ꯈꯣꯡꯗꯨ ꯈꯖꯤꯛ ꯌꯥꯡꯅ ꯊꯥꯡꯂꯒ ꯅꯨꯄꯤꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯗ ꯇꯝꯅ ꯂꯥꯛꯏ꯫ ꯂꯩꯔꯤꯕ ꯌꯥꯏꯈꯣꯝꯕꯗꯨ ꯎꯁꯤꯟꯅꯗ ꯂꯂꯩꯃꯒꯤ ꯃꯈꯨꯠꯇꯨ ꯏꯔꯦꯜꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ, ꯆꯠꯂꯁꯤꯔꯥ, ꯊꯦꯡꯖꯤꯜꯂꯛꯑꯦ꯫ ꯆꯠꯂꯁꯤ꯫ ꯌꯥꯏꯈꯣꯝꯕ ꯃꯥꯗꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯈꯖꯤꯛ ꯁꯨꯛꯅ ꯌꯦꯡꯖꯩ꯫ ꯏꯔꯦꯜ ꯌꯥꯏꯈꯣꯝꯕꯕꯨ ꯍꯧꯖꯤꯛꯇ ꯎꯔꯛꯄꯒꯨꯝ ꯍꯥꯏꯔꯛꯏ꯫ ꯗꯣꯛꯇꯔ, ꯑꯩꯗꯤ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦꯗꯅ, ꯁꯥꯎ ꯌꯥꯗꯦꯀꯣ ꯗꯣꯛꯇꯔ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯔꯦꯜ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯔꯛꯏ꯫ ꯌꯥꯏꯈꯣꯝꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯈꯨꯠꯇꯨ ꯁꯣꯛꯅꯩ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯁꯨꯝ ꯀꯣꯏꯊꯣꯔꯛꯑꯝꯕꯅꯤꯗ, ꯐꯔꯦ ꯐꯔꯦ ꯆꯠꯂꯨꯔꯣ꯫ ꯍꯣꯏ ꯗꯣꯛꯇꯔ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯄꯥꯏꯔꯤꯕ ꯅꯨꯄꯤ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯏꯔꯦꯜ ꯊꯥꯗꯣꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯃꯛ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ ꯌꯥꯏꯈꯣꯝꯕ ꯃꯥꯒꯤ ꯃꯃꯥꯡꯗ꯫
ꯌꯥꯏꯈꯣꯝꯕ ꯃꯥꯁꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯕꯤ ꯅꯨꯄꯤꯅꯤ ꯈꯟꯅ ꯅꯨꯡꯉꯥꯏꯇꯦ ꯌꯦꯡꯗꯨꯅ ꯃꯤꯀꯨꯞ ꯈꯔ ꯂꯩꯍꯧꯏ꯫ ꯏꯔꯦꯜ ꯅꯨꯄꯤ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯅ ꯄꯥꯏꯅ ꯒꯥꯔꯤꯗꯨꯅ ꯈꯥꯝꯂꯤꯕ ꯔꯣꯝꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯒꯥꯔꯤ ꯃꯃꯥꯡꯗꯨ ꯍꯦꯛ ꯌꯧꯕꯒ ꯐꯠ ꯄꯥꯏꯔꯝꯕ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯇꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯆꯠꯂꯤꯕꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯨꯄꯥ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯂꯂꯩꯃ ꯈꯖꯤꯛ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯣꯛꯂꯒ, "ꯀꯩꯅꯣꯗ ꯏꯔꯦꯜ, ꯑꯉꯥꯡꯗꯧ ꯇꯧꯔꯛꯏꯁꯤꯅ? ꯁꯨꯏꯁꯤꯅ ꯀꯩꯒꯤ? ꯗꯣꯛꯇꯔꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯩꯔꯣ? ꯑꯩꯒꯤ ꯑꯉꯥꯡꯒ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯝꯇꯒ ꯅꯛꯁꯤꯟꯅꯔ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏ, ꯅꯪꯒꯤꯗ ꯏꯔꯦꯜꯅ ꯑꯌꯥꯕ ꯄꯤꯔꯤ." "ꯑꯦ, ꯑꯗꯨꯗꯤ ꯀꯩꯒꯤ?" ꯊꯃꯣꯏꯁꯤꯗ ꯃꯊꯣꯡ ꯈꯪꯗꯕ ꯏꯍꯨꯜ ꯑꯃꯅ ꯍꯦꯛꯇ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ꯫ "ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯁꯦ ꯏꯟꯒꯗꯕꯅꯤ ꯑꯉꯥꯡꯅ." "ꯏꯁ, ꯗꯥ ꯏꯔꯦꯜꯒꯤꯁꯦ ꯈꯝꯕꯜꯂꯤꯕ ꯀꯥꯏꯗꯨꯅꯤꯅꯦ꯫ ꯑꯩꯁꯦ ꯗꯥ ꯏꯔꯦꯜꯒꯤꯅꯤ, ꯀꯅꯥꯝꯇꯩ ꯅꯠꯇꯦ꯫ ꯅꯨꯄꯥ ꯑꯇꯣꯞꯄꯗꯣ ꯅꯨꯡꯁꯤꯕ ꯑꯄꯥꯝꯕꯁꯨ ꯐꯥꯎꯗꯦ, ꯅꯪ ꯈꯛꯇ ꯅꯠꯇꯅ, ꯈꯪꯉꯕ? ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯃꯥꯅ ꯀꯧꯔꯛꯄꯩꯅꯤ, ꯑꯩꯁꯨ ꯍꯩꯅꯗꯤꯌꯦ, ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯃꯤꯅ ꯀꯧꯔꯛꯑꯗꯨꯕꯨ ꯈꯨꯝꯗ ꯌꯥꯔꯤꯕ꯭ꯔꯕ?" ꯂꯂꯩꯃꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯆꯦꯅ ꯄꯥꯏꯁꯤꯜꯂꯦ, ꯑꯗꯨꯒ ꯃꯃꯤꯠ ꯑꯅꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ, "ꯈꯪꯍꯧꯗꯕ ꯅꯣꯡꯂꯩ ꯑꯃꯒ ꯑꯩꯒꯤ ꯑꯉꯥꯡꯁꯦ ꯊꯃꯣꯏꯁꯤꯗ ꯅꯨꯡꯁꯤꯔꯝꯂꯦ꯫ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯃꯥꯡꯈ꯭ꯔꯁꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯅꯪꯒꯤꯗ ꯏꯔꯦꯜꯅ ꯃꯥꯡꯍꯜꯂꯔꯣꯏ." ꯈꯪꯍꯧꯗꯦ ꯅꯨꯄꯤ ꯃꯥꯕꯨ ꯅꯨꯄꯥ ꯃꯥꯒꯤ ꯃꯊꯥꯗ ꯆꯦꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯂꯂꯩꯃ ꯃꯥꯗꯤ ꯅꯨꯄꯥ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯑꯁꯤꯅ ꯀꯞꯂꯣ ꯍꯥꯏꯅ ꯏꯟꯁꯤꯜꯂꯕ꯭ꯔꯥ ꯈꯪꯗꯦ, ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ "ꯗꯥ ꯏꯔꯦꯜꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯄꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯁꯦ ꯗꯥ ꯏꯔꯦꯜꯅꯤ꯫ ꯗꯥ ꯏꯔꯦꯜ, ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯒꯅꯨ꯫ ꯑꯩꯗꯤ ꯗꯥ ꯏꯔꯦꯜꯕꯨ ꯅꯨꯡꯁꯤ, ꯊꯥꯗꯣꯛꯄꯁꯨ ꯉꯝꯂꯣꯏ꯫ ꯅꯪꯕꯨ ꯏꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯍꯟꯒꯅꯨꯅ ꯊꯃꯣꯏꯁꯤꯅ ꯀꯟꯅ ꯍꯥꯏꯔꯤ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯪꯒꯤ ꯅꯅꯥꯛꯇ ꯁꯨꯝ ꯂꯩꯌꯨꯅ ꯀꯟꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯅꯤꯡꯉꯥꯏ ꯇꯧ꯫ ꯂꯝꯍꯦꯜꯂꯕ ꯊꯃꯣꯏꯁꯦ ꯗꯥ ꯏꯔꯦꯜ ꯅꯪꯅ ꯐꯥꯊꯕꯤ." ꯃꯤ ꯂꯩ ꯂꯩꯇꯦ ꯈꯪꯗꯈꯩ ꯅꯨꯡꯁꯤꯕꯗ ꯗꯤꯒ꯭ꯔꯤ ꯄꯥꯏꯔꯕ ꯑꯅꯤꯁꯤ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯪꯂꯥꯟꯗ ꯇꯥꯎꯅꯔꯤꯉꯩ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯃꯐꯝ ꯑꯁꯤ ꯄꯕ꯭ꯂꯤꯛ ꯄ꯭ꯂꯦꯁꯅꯤ ꯍꯥꯏꯕ꯫ ꯅꯨꯄꯥ ꯃꯥꯅ ꯆꯦꯅ ꯀꯣꯜꯂꯝꯕꯗꯨ ꯐꯠ ꯊꯥꯗꯣꯛꯍꯜꯂꯤ ꯅꯨꯄꯤ ꯃꯥꯅ꯫ ꯑꯁꯨꯝ ꯅꯨꯄꯥ ꯃꯥꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯆꯦꯅ ꯄꯥꯏꯁꯤꯟꯗꯨꯅ ꯇꯥꯔꯝꯗꯥꯏ ꯅꯨꯃꯤꯠꯇꯨ ꯌꯦꯡꯗꯨꯅ ꯅꯨꯄꯥ ꯃꯥꯅ ꯍꯥꯏꯔꯛꯏ, "ꯐꯖꯗ꯭ꯔ ꯌꯦꯡꯉꯨꯅꯦ ꯑꯉꯥꯡ, ꯇꯥꯔꯝꯗꯥꯏ ꯅꯨꯃꯤꯠꯁꯦ꯫ ꯃꯤꯠꯐꯝ ꯍꯣꯡꯅꯤꯡꯗꯦ, ꯇꯥꯔꯝꯗꯥꯏ ꯅꯨꯃꯤꯠ ꯃꯥꯅ ꯂꯣꯛꯇꯥꯛ ꯏꯃꯥꯗ ꯇꯥꯡꯖꯕꯁꯦ ꯃꯒꯨꯟ ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯐꯖꯩ, ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯑꯃ ꯃꯥꯂꯦꯝꯗ ꯂꯩꯔꯝꯒꯗꯧꯕ ꯃꯥꯟꯗꯦ꯫ ꯀꯔꯝꯅ ꯁꯩꯊꯥꯒꯅꯤ ꯂꯣꯛꯇꯥꯛ ꯏꯃꯥꯒꯤ ꯐꯖꯕꯁꯦ? ꯗꯥ ꯏꯔꯦꯜ, ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯅꯤꯡꯏ, ꯌꯨꯝꯗ ꯐꯥꯎ ꯍꯟꯅꯤꯡꯗ꯭ꯔꯦ ꯑꯩꯗꯤ." ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯅꯨꯄꯥꯗꯨꯒꯤ ꯄꯥꯝꯕꯣꯝꯗꯨꯗ ꯇꯞꯅ ꯉꯥꯔꯩ, ꯑꯗꯨꯒ ꯍꯩꯔꯞ ꯉꯥꯊꯔꯒ, "ꯕꯕꯥꯁꯦ ꯕꯕꯥ ꯙꯤꯔꯦꯟꯅ ꯁꯨꯛ ꯊꯥꯖꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯃꯥꯅ ꯎꯠꯂꯤꯕ ꯃꯥꯏꯈꯨꯝꯁꯦ ꯕꯕꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯕ ꯉꯝꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯙꯤꯔꯦꯟꯒꯤ ꯂꯥꯡꯗ ꯕꯕꯥꯁꯦ ꯑꯃꯨꯛꯁꯨ ꯊꯨꯈ꯭ꯔꯗꯤ ꯑꯩ ꯄꯥꯈꯠꯂꯤ꯫ ꯍꯟꯗꯛꯅ ꯀꯔꯝꯕ ꯂꯤꯂꯥꯅꯣ ꯃꯥꯅ ꯁꯥꯟꯅꯔꯛꯀꯗꯕ? ꯑꯩ ꯋꯥꯈꯜꯁꯦ ꯂꯩꯇꯥꯗ꯭ꯔꯦ, ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤ ꯗꯥ ꯏꯔꯦꯜ." "ꯀꯩꯒꯤꯅꯣ ꯑꯗꯨꯌꯥꯝ ꯋꯥꯈꯜ ꯁꯣꯟꯊꯔꯤꯗꯨꯕꯣ? ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯉꯥꯡ꯫ ꯑꯩꯅ ꯑꯩꯒꯤ ꯑꯉꯥꯡꯒꯤꯗꯃꯛ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯞꯀꯅꯤ꯫ ꯙꯤꯔꯦꯟ ꯃꯥꯅ ꯀꯩꯗꯧꯕ ꯉꯝꯗꯣꯏꯅꯣ? ꯑꯩꯅ ꯂꯣꯏꯅꯃꯛ ꯂꯥꯟꯊꯦꯡꯅꯒꯅꯤ꯫ ꯅꯪ ꯂꯥꯟꯗꯦ ꯍꯥꯏꯕꯁꯨꯅꯦ ꯑꯩꯅ ꯁꯣꯏꯗꯅ ꯎꯠꯈꯤꯅꯤ꯫ ꯑꯩ ꯂꯩꯔꯤ ꯑꯉꯥꯡ ꯅꯪꯒꯤꯗꯃꯛꯇ, ꯅꯪꯒꯤ ꯗꯥ ꯏꯔꯦꯜ ꯂꯩꯔꯤ꯫ ꯉꯁꯤ ꯑꯩꯒꯤꯗꯃꯛꯇ ꯗꯥ ꯏꯔꯦꯜꯅ ꯂꯦꯞꯄꯤꯔꯤꯕ ꯑꯁꯤꯒꯨꯝ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇꯨ ꯐꯥꯎ ꯂꯦꯞꯄꯤꯌꯨꯀꯣ꯫ ꯇꯥꯏꯕꯪꯁꯤꯗ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ, ꯅꯪ ꯅꯠꯇꯅ꯫ ꯅꯪꯒꯤꯗꯃꯛ ꯂꯦꯞꯇꯅ ꯀꯅꯥꯒꯤꯗꯃꯛ ꯂꯦꯞꯅꯤ?" ꯑꯁꯨꯝ ꯅꯨꯡꯁꯤ ꯆꯦꯜꯍꯧꯅꯔꯤꯉꯩ ꯅꯨꯃꯤꯠ ꯃꯥꯗꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯃꯇꯧ ꯑꯁꯤꯗ ꯏꯀꯥꯏꯔꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯈꯪꯗꯦ, ꯃꯌꯨꯝ ꯃꯥꯏꯀꯩ ꯂꯩꯁꯤꯟꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯔ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯕ ꯇꯨꯡꯗ ꯃꯌꯨꯝꯂꯣꯝꯗ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤ꯫